ꯅꯨꯡꯁꯤꯅꯅ ꯂꯥꯛꯀꯗꯧꯕ ꯄꯣꯠꯇꯣ ꯅꯨꯡꯁꯤꯅꯅ ꯄꯨꯁꯤꯜꯂꯛꯀꯗꯧꯕ ꯄꯣꯠꯇꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯝ ꯕꯥꯏꯁ ꯂꯩꯅ ꯉꯥꯡ ꯇꯥꯔꯒꯗꯤ ꯅꯝꯗꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯀꯥꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯒꯣꯔꯃꯦꯟꯅ ꯁꯤꯜꯂꯤ ꯄꯣꯂꯤꯁꯤꯁꯤ ꯊꯑꯣꯏꯅ ꯀꯨꯀꯤꯁꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯤ ꯈꯔ ꯂꯥꯛꯆꯕꯗꯨꯕꯨ ꯅꯣꯏꯅ ꯍꯦꯛꯇ ꯏꯔꯥꯡ ꯁꯥꯒꯠꯂꯤ ꯃꯤ ꯈꯔ ꯄꯨꯔꯛꯄꯗꯨꯕꯨ ꯅꯣꯏꯅ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯈꯠꯂꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤꯔꯒ ꯃꯅꯨꯡꯗ ꯂꯣꯟꯅ ꯄꯤꯈꯤꯅꯕ ꯃꯣꯏ ꯑꯄꯥꯝꯕꯗ ꯂꯣꯟꯅ ꯄꯤꯈꯤꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯅꯕ ꯁꯤꯟꯕ ꯈꯟꯅꯗꯅꯕ ꯁꯤꯟꯕ ꯁꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯌꯦꯡꯕꯤꯕ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯗꯨ ꯈꯔ ꯌꯦꯡꯉꯒ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯄꯣꯠꯇꯨ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯕꯅꯦꯕ ꯅꯝꯐꯨ ꯁꯥꯐꯨ ꯄꯣꯠ ꯃꯥꯅ ꯁꯨꯝ ꯇꯧꯕꯗꯨꯗꯤ ꯑꯗꯨꯗꯤ ꯉꯔꯥꯡꯗꯤ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯈꯤꯗ꯭ꯔꯦ ꯃꯣꯏꯁꯤ ꯌꯥꯝꯃꯟꯗꯅ ꯃꯣꯏꯁꯨꯀꯣ ꯀꯣꯛꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯅꯣ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯀꯔꯤ ꯏꯁꯇꯔꯟ ꯖꯣꯟ ꯋꯦꯁꯇꯔꯟ ꯖꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯑꯥꯔꯇꯤꯀꯜ 21ꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯠꯄꯤꯔꯦ ꯀꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯎꯔꯗꯥꯏꯅꯦ ꯃꯤꯁꯨ ꯃꯣꯏꯅ ꯍꯥꯠꯄ ꯅꯣꯡꯃꯩꯁꯨ ꯃꯣꯏꯅ ꯀꯥꯞꯄ ꯏꯔꯥꯡꯁꯨ ꯃꯣꯏꯅ ꯁꯥꯒꯠꯄ ꯆꯤꯡꯗꯁꯨ ꯄꯣꯄꯤ ꯊꯥꯕꯁꯦ ꯄꯥꯛꯁꯟꯅ ꯗ꯭ꯔꯒ ꯊꯥꯕ ꯃꯣꯏꯅ ꯊꯥꯕ ꯑꯗꯨ ꯑꯥꯔꯇꯤꯀꯜ 21 ꯈꯣꯡꯃꯣꯏꯅ ꯄꯤꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯂꯤꯂꯥꯁꯦ ꯀꯩꯅꯣꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦꯕ ꯆꯤꯟꯁꯦ ꯃꯔꯤ ꯆꯠꯂꯛꯑꯦꯕꯀꯣ ꯂꯤꯗꯔ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯨꯔꯒꯁꯨ ꯌꯥꯝ ꯕꯦꯁ ꯂꯩꯕ ꯃꯥꯟꯒꯅꯤ ꯉꯥꯡꯖꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯉꯨꯒ ꯈꯣꯠꯂꯨꯒ ꯌꯥꯝ ꯂꯥꯛꯏ ꯈꯨꯗꯁꯨꯀꯣ ꯑꯗꯨꯅ ꯉꯥꯡꯖꯔꯣꯏ ꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯎ ꯄꯨꯜꯂꯨ ꯍꯥꯏꯔꯒ ꯆꯤꯡꯃꯥꯏꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯨ ꯅꯨꯡꯉꯥꯏꯔꯦꯅ ꯍꯧꯖꯤꯛ 30-40 ꯌꯧꯁꯤꯜꯂꯛꯑꯦ ꯁꯥꯕ ꯅꯠꯇ꯭ꯔꯣꯁꯦ ꯈꯔ ꯂꯩꯔꯗꯤ ꯇꯧꯖꯔꯁꯅꯨ ꯃꯅꯤꯄꯨꯔꯁꯨꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯑꯣꯏꯅ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯁꯨ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯦ ꯁꯤꯁꯨ ꯀꯔꯤꯅꯣ ꯇꯥꯍꯟꯅꯤꯡꯉꯤ ꯀꯣ ꯄꯣꯔꯛꯏꯕ ꯑꯁꯣꯛꯄꯁꯤꯡꯗꯨꯁꯨ ꯀꯣ ꯐꯅꯅꯕ ꯀꯟꯕꯤꯒꯦ ꯍꯥꯏꯔꯁꯨ ꯃꯤꯂꯤꯇꯦꯟ ꯀꯟꯒꯦꯔꯥ ꯇꯦꯔꯣꯔꯤꯁ ꯀꯟꯒꯦꯔꯥ ꯀꯟꯖꯔꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯇꯧꯖꯔꯁꯅꯨ ꯑꯩꯈꯣꯏ ꯆꯤꯟꯗꯩ ꯄꯪꯉꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯗ ꯄꯦꯄꯔꯗ ꯃꯤꯂꯤꯇꯦꯟꯒ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯇꯦꯔꯣꯔꯤꯁꯀ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯦꯔꯣꯔꯤꯁꯀ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯩ ꯂꯩꯗꯅꯒ ꯍꯥꯏ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ ꯃꯤ ꯍꯥꯠꯂꯤꯕ ꯃꯤ ꯊꯥꯡꯅ ꯂꯦꯜꯂꯤꯕ ꯃꯉꯛ ꯁꯣꯝꯗ ꯀꯛꯏꯕ ꯀꯣ ꯁꯥ ꯉꯥ ꯁꯦꯝꯗꯅ ꯁꯦꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯕꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯚꯤꯂꯤꯌꯟ ꯍꯥꯏꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯗꯨ ꯃꯤꯂꯤꯇꯦꯟ ꯍꯥꯏꯒꯗ꯭ꯔꯣ ꯇꯦꯔꯣꯔꯤꯁ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯔ ꯃꯌꯥꯝꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯕ ꯀꯥꯟꯗ ꯆꯪꯉꯒ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯇꯥꯖꯇ ꯇꯧꯈꯤꯕ ꯁ꯭ꯇꯥꯏꯜꯗꯣ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯍꯥꯠꯂꯝꯃ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯦꯜꯂꯝꯗꯦꯕ ꯃꯤꯗꯣ ꯀꯣ ꯃꯈꯜ ꯀꯛꯑꯝꯗꯦꯕ ꯑꯗꯨꯗꯤ ꯃꯈꯨꯠ ꯃꯁꯥ ꯇꯣꯉꯥꯟ ꯊꯝꯃꯝꯗꯦꯕꯀꯣ ꯃꯥꯅ ꯍꯥꯠꯐꯝ ꯊꯣꯛꯄ ꯃꯤꯗꯣ ꯍꯥꯠꯂꯝꯃꯒ ꯆꯠꯈꯤꯕꯗꯣ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛ ꯃꯗꯨ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯗꯣ ꯍꯥꯠꯂꯒ ꯇꯦꯔꯣꯔꯤꯁꯇꯣ ꯍꯥꯠꯄ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯁꯛ ꯁꯦꯝ ꯂꯩꯔꯦꯕ ꯃꯉꯛ ꯀꯛꯄ ꯃꯈꯨꯠ ꯀꯛꯄ ꯆꯕꯠ ꯀꯛꯑꯗꯨꯐꯥꯎꯗ ꯁꯤꯚꯤꯂꯤꯌꯥꯟꯅꯤ ꯃꯤꯂꯤꯇꯦꯟꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤ ꯂꯤꯔꯤꯟ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯐꯥꯛꯑꯒ ꯑꯃꯨꯛ ꯍꯧꯕꯗꯒꯤꯀꯣ ꯃꯤꯂꯤꯇꯦꯟꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯃꯤ ꯈꯨꯋꯥꯠꯁꯦ ꯀꯃꯥꯏꯅ ꯍꯥꯠꯂꯒꯗꯤ ꯇꯦꯔꯣꯔꯤꯁ ꯆꯤꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯇꯦꯔꯣꯔꯤꯁ ꯆꯤꯡꯗꯣꯏꯅꯣ ꯒꯥꯏꯁꯦ ꯃꯁꯤ ꯑꯃꯨꯛ ꯅꯩꯅꯕ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯑꯒ ꯗ꯭ꯔꯒ ꯊꯥꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯅꯣ ꯃꯣꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯐꯝ ꯂꯩꯇꯕꯒꯤ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯒ ꯍꯥꯏꯗꯣꯔꯤꯕ ꯍꯥꯏꯗꯅ ꯃꯣꯏꯅꯀꯣ ꯑꯗ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ MLA ꯑꯃꯁꯨ ꯍꯥꯏꯗꯥꯏꯅꯦ ꯍꯥꯟꯅ ꯐꯣꯔꯃꯔ DG ꯑꯣꯏꯔꯝꯕꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯔꯤ ꯂꯩꯁꯦ ꯀꯩꯅꯣ ꯄꯣꯄꯤ ꯊꯥꯔꯤꯁꯦ ꯂꯩ ꯐꯖꯕꯩ ꯊꯥꯕꯅꯤ ꯂꯣꯏꯔꯦꯅꯦ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯑꯃꯅ ꯉꯁꯥꯏ ꯀꯔꯤꯕ ꯄꯥꯎꯂꯤꯅꯔ ꯍꯥꯎꯀꯤꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯣꯏꯒꯤ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯦꯔꯣ ꯃꯥꯟꯕ ꯂꯩꯗꯥꯏꯅꯦ MLA ꯑꯃ ꯑꯗꯨꯅ ꯉꯁꯥꯏꯗꯅꯦ ꯀꯩꯅꯣꯗ ꯖꯤꯔꯤꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯍꯟ ꯍꯥꯠꯈꯤꯕꯗꯣ ꯂꯃꯟ ꯈꯨꯝꯕꯅꯤꯒ ꯍꯥꯏꯒꯤꯗꯥꯏꯅꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯑꯗꯨ MLA ꯑꯣꯏꯅ ꯊꯝꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯅ ꯍꯥꯏꯁꯤꯅ ꯃꯤꯆꯪꯒꯤ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯀꯟꯒꯗꯧꯕꯅꯤ ꯃꯤ ꯀꯟꯒꯗꯧꯕꯅꯤ ꯀꯟꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏ ꯊꯧꯗꯥꯡꯅꯦ ꯁꯨꯝ ꯅꯥꯀꯟꯗ ꯂꯃꯟ ꯈꯨꯝ ꯍꯥꯏꯒ ꯂꯩꯅꯤꯀꯣ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕ ꯂꯤꯔꯤꯟ ꯑꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯇꯧꯔꯁꯅꯨ ꯃꯣꯏ ꯊꯣꯛꯄ ꯂꯤꯔꯤꯟꯀꯣ ꯃꯣꯏ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯃꯣꯏ ꯄꯥꯜꯍꯧꯔꯁꯅꯨ ꯑꯗꯨꯅ ꯁꯨꯝ ꯅꯥꯀꯟꯗꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯅꯥꯒꯥ 3 ꯍꯥꯠꯈꯤꯕꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯀꯦꯅꯦ ꯄꯤ ꯍꯥꯏꯕ꯭ꯔꯥ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯄꯥꯏꯕꯤꯗꯣ ꯑꯗꯨꯒꯤ ꯅꯤꯄꯥꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯤꯄꯥꯗꯣ ꯑꯗꯨ ꯃꯥꯏ ꯇꯤꯝꯅ ꯍꯥꯠꯄꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯃꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯉꯥꯛ ꯉꯥꯛꯇꯣꯔꯤꯅꯤ ꯂꯩꯕꯥꯛ ꯀꯟꯗꯣꯏꯅꯤ ꯐꯝ ꯄꯥꯏꯅꯤ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯃꯅ ꯇꯦꯛꯁ ꯏꯂꯤꯒꯦꯟ ꯇꯦꯛꯁ ꯂꯝꯕꯤ ꯊꯠꯇꯗꯅ ꯇꯦꯛꯁ ꯂꯧꯔꯒ ꯃꯤ ꯍꯥꯠꯂꯒ ꯑꯃ ꯂꯤꯗꯔ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯑꯅꯤ ꯃꯇꯩ ꯃꯅꯥꯎꯅꯦ ꯑꯅꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗ ꯑꯅꯤꯗꯨꯒꯤ ꯁꯤꯒꯤ ꯔꯣꯃꯥꯟꯁ ꯑꯉꯛꯄ ꯔꯣꯃꯥꯟꯁ ꯑꯃꯅꯤꯗ ꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯨꯝ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯔꯤꯂꯦꯁꯟꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯁꯤꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁꯤꯟꯖꯔꯛꯄꯅꯤꯀꯣ ꯂꯤꯔꯤꯟꯀꯣ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯠꯀꯤ ꯋꯥꯔꯤ ꯇꯥꯏ ꯑꯩꯈꯣꯏꯅꯀꯣ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯠꯀꯤ ꯋꯥꯔꯤ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯅ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯦꯇꯦꯁ ꯔꯣꯃꯥꯟꯁ ꯑꯃ ꯇꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ KNPꯒꯤ ꯅꯤꯄꯥꯒ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯨꯇꯤ CM ꯒꯤ ꯅꯨꯄꯤꯒ ꯑꯅꯤꯁꯤ ꯔꯣꯃꯥꯟꯁ ꯑꯉꯛꯄ ꯔꯣꯃꯥꯟꯁ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯃꯅ ꯒꯣꯔꯃꯦꯟꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ
amana sunu kan mi pha ba amana sunu kan government gi amu ga ni VIP thamjan ba sunu kan amana mi manga kakwa ko si romance ang pone ba hore hanjmin ra ga dore ka jang thoge nga thoge yen to es ka si nga yen tor kum si nga si di mong ta thom tor si ga na ko hek to chunu gum ko adugi romance da hon ka imung ga halaga na aw no thau makhan na ngau tor thong sa tholok ba hek thong na gi ba am ka nang juna na thok to ro ai thok to ro ke amung mi sunu mi hat pa um text lo ba amana sunu kan da government phan lo ba और हंजा मिनट का ना नंग क्या ताले नंग मी क्या हाले का ना सी रोमांस नो आइत्रो नो कनो लेन मसी तौजरो सुनो पुआरी सखि जरो सुनो यार का ना मते बनाउदा अमना चीफ मिनिस्टर पिथो अमना दिबुदि से फाइन ग्रो नो आइजरनि लेबा के तुमको अना कना हाइनिंग दे लनो वेफगी प्रॉब्लम सी लेन कोइ तराइ लोबु यारोय को गवर्नमेंट थौ तोइ मतम दा नकन नाम तो थौ तो बुजु फते को कोइ ngaranggi issue sinataba mamangda kuki मैम ला लेंगरे नत्रा अखोई सी हॉस्पिटल ना प्रोग्राम लेंग म यावखरे अमा अमदा लेंग म यावखरे मैम यावखरे प्रजा कछु इरांग हौदे को अदुम ओ मोगी लेंग जब तो लेंग जुनु खलगा अदुम थौक नहि नत्रा मैम जे ngarang issue नि तोंगाले को ngarang issue तोंगाले खोइ नाइजनि isi ngasai mi hat ke na to wa mi hat pa da yawba makuta no mai pairaga no mai ka na ba yawba mi we ba ko adu gi mata kuki ge da gumba mi we taru yam shock chalaga lai timing hai tare ko सी टाइमिंग सी नोंगैना पाले सुए गायन तौरगा हम करनी अदुसु नागागी तंखुंगी चिनाउसिंग हाटके तुकेन तौरपा अदुगुंबा नोंमै कापक दुई मतो सोकपा हाइदारे को अदु मियो एमा मु पुसला जागा लेयंग बगाइसे मसी करे हाइनी कनो करे हाइनी लिरिन मसी हाइनिंग द्रेदा को मसी हाइनिंग द्रेदा मसी कना हाइरोस नुआरे मसी हाइनिंग द्रे को अदुना मसी लेंगाक ना मसी कुपले यंगम चंगी को अदुना जुसि लेबि इशुजे नका नाम ते यंबिगनो को कम्युनिटी लोइनम के सेंटिमेंट यंबियु को मैते यंबियु नागा यंबियु तंखुं यंबियु खुंदारिबा पार्टिकुलर खुंदा मिनरिबा मणिपुर थुगाय पामदबा मणिपुर कायबि यारन लावरिबा कम्युनिटी खुदिम के सेंटिमेंट खय यंगम चंगे को अदुना मणिपुर थुगायनी मणिपुर थुगाय दउनि होनम कंगु सिंदु अदुना सम वेटेस बिनि तारगदि को अदि यादबा लेबा तसिंगना खुना हाइजा दुनि ngसाइगी तसिंगना थवैना मसि गवर्नमेंट इरांग थोलगा करिगुम खरा गांगनारगा हाइनारगा कदा हाइनी थवैना मोगी अपामसि पीनना होनरिब्रा हाइबसि क्वेश्चन हंगबा लाखरेबको मसि लाक्सिनना होनबा महुता ngसाइ कदा हाइनी यारोइना ममु थुदिना होनबा महुता सम मोइदा सम वेटेस बिजन ताकपदि को वेटेस बिजन ताकपदि मोइसि करिगुम खरा को मोइसि करिगुम खरा तौरब्रा मोइ करिगुम खरा कंस्पिरेसी लेनारब्रा हाइबसि मसि हंगबा लाखरेबा को अदुना सिगि लेरि पुसक्सि लेरिन अखोइना हाइनिंगसि लेरिन मसि सिचुएशन डिमांड तौरपनि अदुना हाइ लेरि फिल्म जे खै खतन कुमना यंगजनिंगी नकन नामतगी मियंग थंबिगनो को अपुनबगी सक्तम यंबियु पुन्ना जि खुंदामिनि कम्युनिटी खुदिमक सिगि अबा पेन पेन यंबियु को लेरि फिल्म जे खोइना कुमना यंग तारगदि ngसाइ करै हाइनि लेहौरिबा कम्युनिटी खुदिमक सिगि पेन दब खोलाव मको पेन दब खोलाव सुने लाकनि हाबा जे ai swai थमजगे yamna chumba marik chumba wafam ne zan thamigi ba oza mathang da mulak chige khogi